ꯕꯣꯔꯥ ꯍꯧꯅꯕ ꯗꯁꯀꯨꯁ ꯂꯩꯔꯦ, ꯇꯤꯜꯍꯧꯒ ꯗꯁꯀꯨꯁꯒ ꯍꯧꯗꯣꯏꯅꯦ. ꯃꯔꯣꯏ ꯂꯩꯇꯕꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯑꯁꯪꯕ ꯍꯥꯞꯆꯜꯂꯦꯕꯀꯣ. ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣꯒꯤ ꯆꯥꯛ, ꯑꯆꯥꯔꯁꯤ ꯂꯩꯔꯦ, ꯍꯋꯥꯏꯖꯥꯔ ꯑꯆꯥꯔꯗꯨꯅꯤ, ꯕꯣꯔꯥ ꯀꯔꯤ ꯀꯔꯥ, ꯃꯣꯔꯣꯛ, ꯊꯨꯝ, ꯇꯤꯜꯍꯧ ꯆꯅꯝ ꯁꯤ ꯂꯩꯔꯦ ꯇꯥꯃꯣꯒꯤ. ꯃꯥ ꯍꯥꯟꯅ ꯄꯤꯖꯔꯅꯤ. ꯍꯥꯏ ꯒꯥꯏꯁ, ꯒꯨꯗ ꯏꯚꯅꯤꯡ ꯃꯌꯥꯝ. ꯉꯁꯤꯗꯤ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯂꯩꯔꯦ ꯍꯋꯥꯏ, ꯌꯥꯝ ꯃꯍꯤ ꯌꯥꯝ ꯂꯥꯡꯅ ꯊꯣꯡꯉꯦ ꯉꯁꯤꯗꯤ. ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯁꯤꯝꯄꯜꯅꯦꯕꯀꯣ. ꯍꯋꯥꯏꯒ ꯆꯥꯛꯀ, ꯕꯣꯔꯥꯒ, ꯍꯋꯥꯏꯖꯥꯔ ꯑꯆꯥꯔ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯨꯒ. ꯑꯗꯣ ꯉꯁꯤ ꯆꯥꯖꯔꯛꯑꯒꯦ. ꯁꯤꯝꯄꯜꯁꯨ ꯈꯒ ꯆꯥ ꯌꯥꯏꯗꯅ, ꯅꯠꯇ꯭ꯔꯥ? ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯁꯤꯁꯦ ꯑꯩꯅ ꯍꯋꯥꯏꯁꯦꯀꯣ ꯁꯤꯜꯂꯞ ꯇꯧꯔꯒ ꯆꯥꯅꯤꯡꯉꯦꯅ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯥꯎꯗꯨꯗꯤ ꯑꯗꯨꯝ ꯆꯥꯔꯦꯗꯅꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯪꯒꯦ ꯍꯥꯞꯄꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯈꯤꯕꯅꯦꯅ ꯃꯪꯒꯦ ꯍꯥꯞꯄ ꯊꯣꯡꯕꯅꯦ. ꯇꯤꯟ ꯇꯥꯔꯦ. ꯌꯨꯕꯤ ꯑꯅꯧꯕꯒꯥꯏꯁꯦ ꯆꯥꯛꯀꯧꯕꯒꯤ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯌꯨꯕꯤ ꯑꯅꯧꯕꯒꯥꯏꯁꯦ ꯗꯔꯀꯥꯔ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯗꯨꯗꯨꯒ ꯆꯥꯔꯒꯦ. ꯍꯥꯎꯋꯦ. ꯃꯍꯥꯎꯁꯦ ꯁꯤꯗ ꯐꯪꯉꯦ. ꯍꯧꯔꯒꯦ. ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ. ꯕꯣꯔꯥ ꯆꯥꯔꯦ. ꯎꯃꯣꯔꯣꯛ ꯄꯥꯜꯂꯦ. ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯀꯥꯕ ꯌꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝꯖꯜꯂ ꯆꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ. ꯕꯣꯔꯥꯁꯦ ꯅꯩꯁꯜꯂꯒ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯆꯥꯔꯒꯦ. ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯃꯌꯥꯝ. ꯀꯥꯏꯗ ꯂꯥꯛꯎꯒꯦ ꯃꯌꯥꯝ ꯍꯥꯏꯔꯣ. ꯇꯥꯃꯣꯒꯤ ꯌꯨꯅꯤꯠꯇꯨꯅꯦ ꯗꯦꯠ 8ꯇꯒꯤ ꯔꯥꯏꯖꯤꯡ ꯗꯦ ꯇꯧꯅꯦꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦꯕꯀꯣ. ꯑꯩꯈꯣꯏꯁꯦ ꯆꯠꯀꯦꯅꯗꯤ ꯈꯟꯅꯔꯝꯕꯅꯦꯕ. ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯕꯅꯤꯅ ꯑꯃꯨꯛ ꯈꯟꯖꯥꯟꯅꯔꯕ. ꯍꯥꯏꯗꯤ ꯗꯦꯜꯂꯤꯗꯒꯤ ꯇ꯭ꯔꯦꯟꯗ ꯖꯥꯟꯁꯤꯐꯧ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯗꯅꯀꯣ. ꯑꯗꯨꯅ ꯇ꯭ꯔꯦꯟꯒꯤ ꯁꯐꯔꯗꯣ ꯑꯉꯥꯡꯗ ꯈꯔ ꯋꯥꯗꯣꯏ ꯃꯥꯟꯕꯀꯣ. ꯑꯗꯨꯒꯤ ꯇꯣꯛꯑꯦꯕ. ꯑꯗꯨꯒꯤ ꯁꯨꯝ ꯑꯥꯒꯤ ꯋꯥꯈꯜꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯩꯁꯦ ꯉꯁꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯈꯩꯅ
ꯄꯤꯖꯔꯛꯈꯤꯕ ꯁꯤꯟꯇꯛꯀ ꯇꯧꯕꯗꯣ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯀ ꯊꯥꯛꯑꯒ ꯁꯥꯝꯕꯔꯒꯤ ꯏꯟꯖꯥꯡꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔꯒ ꯁꯤꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯏ ꯃꯍꯥꯎꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯣ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯀꯩꯀꯥꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯑꯩꯅ ꯃꯪꯒꯦ ꯇꯧꯔꯒꯅꯦ ꯊꯤꯠꯆꯜꯂꯒ ꯊꯣꯡ ꯀꯥꯏꯕꯅꯤꯅ ꯁꯤꯗ ꯍꯋꯥꯏ ꯎꯃꯣꯔꯣꯛ ꯃꯇꯠꯁꯦ ꯈꯨꯠꯁꯥ ꯑꯃ ꯃꯐꯝ ꯑꯃ ꯈꯪꯅ ꯁꯥꯕꯤꯗꯣ ꯇꯧꯋꯦ ꯍꯥꯏꯕꯋꯥꯅꯤ ꯌꯨꯇꯨꯕꯔꯅꯦꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯦꯅ ꯁꯨꯝ ꯆꯥꯁꯜꯂꯛꯑꯗꯤ ꯑꯩꯁꯨ ꯕꯣꯝ ꯇꯣꯛ ꯃꯥꯟꯖꯜꯂꯛꯑꯦꯕ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯕꯖꯥꯔ ꯊꯦꯡꯅꯩꯑꯕꯀꯣ ꯏꯃꯥꯟꯅꯕꯤꯗꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯁꯦ ꯁꯛꯁꯦ ꯈꯪꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯗꯤ ꯌꯦꯡ ꯂꯩꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯦ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯁꯦ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯍꯣꯏ ꯑꯩ ꯈꯪꯗ꯭ꯔꯕꯣꯅ ꯍꯥꯏꯌꯦꯕꯀꯣ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯆꯦ ꯖꯦꯅꯤꯐꯔ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯦ ꯑꯩꯅ ꯅꯠꯇꯦ ꯑꯩꯅꯦꯅꯦ ꯉꯥꯎꯔꯕꯅꯦꯅ ꯍꯥꯏ ꯑꯗꯣ ꯀꯩꯅꯣꯅꯦ ꯅꯪ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯌꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯛꯑ ꯇꯝꯕꯩ ꯋꯥꯅꯦꯕ ꯃꯇꯥꯡꯗꯨꯒꯤ ꯁꯤꯟꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕ ꯊꯋꯥꯏꯁꯦ ꯍꯥꯔꯠꯁꯦ ꯁꯦꯒꯥꯏꯔ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯑꯒ ꯀ꯭ꯋꯥ ꯌꯣꯟꯐꯝꯗꯅꯦꯕꯀꯣ ꯃꯥ ꯂꯦꯞꯄꯝꯃꯤꯗꯣ ꯑꯩꯁꯦ ꯍꯥꯔꯠꯁꯦ ꯆꯣꯡꯊꯣꯛꯑꯒ ꯑꯩ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯗꯨꯅꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕꯅꯦ ꯀꯥꯏꯅ ꯁꯥ ꯉꯥ ꯌꯦꯟ ꯑꯣꯛ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯄꯣꯛꯈꯥꯏꯔꯛꯇꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯖꯕꯨꯔꯤ ꯑꯃ ꯑꯣꯏꯔꯦ ꯌꯥꯖꯗꯗꯅ ꯇꯧꯖꯔꯤ ꯃꯥꯜꯂꯦꯅ ꯈꯔ ꯌꯦꯡꯉꯣꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯋꯥ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯃꯍꯥꯎꯁꯦ ꯑꯩꯅ ꯆꯥꯔꯛꯈꯤꯕ ꯃꯍꯥꯎ ꯑꯗꯨꯃꯛꯇꯣ ꯑꯗꯨꯃꯛꯇꯤ ꯐꯪꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯒꯤ ꯏꯟꯖꯥꯡ ꯗꯤꯁꯁꯦ ꯃꯥꯒꯤ ꯔꯦꯁꯤꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯎꯇꯤ ꯊꯣꯡꯕꯗꯣ
ꯃꯣꯏꯅ ꯃꯄꯣꯠ ꯃꯆꯩ ꯐꯖꯅ ꯍꯥꯞꯄꯁꯨ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯇꯥꯕ ꯉꯝꯃꯣꯏꯕ, ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯗꯣ ꯁꯨꯅ ꯊꯥꯛꯑꯁꯨ ꯑꯩꯅ ꯍꯥꯎꯕ ꯉꯝꯗꯦꯕ. ꯑꯗꯨꯅꯦ ꯃꯥꯏ ꯃꯥꯏꯒꯤ ꯃꯐꯝ ꯃꯐꯝꯒꯤ ꯃꯥꯏ ꯃꯥꯏꯒꯤ ꯆꯠꯅꯕꯤꯒꯤ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯂꯝꯗꯨꯒꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯇꯦꯂꯦꯟꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯤꯅꯅꯤ ꯃꯌꯥꯝꯅ ꯂꯝ ꯂꯝꯒꯤ ꯃꯥꯏ ꯃꯥꯏꯒꯤ ꯑꯣꯊꯦꯟꯇꯤꯛ ꯗꯤꯁꯀ ꯂꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯝꯃꯤꯗꯣ. ꯃꯩ ꯆꯥꯔꯦ ꯍꯥꯎꯅꯤ. ꯇꯧꯔꯦ. ꯍꯥꯎꯋꯦ. ꯍꯥꯎꯋꯦ. ꯑꯩꯅ ꯒ꯭ꯂꯥꯁ ꯄꯨꯔꯛꯇ꯭ꯔꯤꯁꯦ ꯃꯌꯥꯝ, ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯒ꯭ꯂꯥꯁꯇ ꯊꯛꯇꯦꯕ. ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯏꯁꯤꯡꯁꯦ ꯒ꯭ꯂꯥꯁꯇ ꯄꯨꯔꯛꯄꯁꯦ ꯊꯛꯄꯁꯦ ꯍꯩꯇ꯭ꯔꯦꯕ, ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯍꯥꯏꯗꯤ ꯆꯥꯡꯁꯦ ꯑꯩꯁꯦ ꯀꯌꯥꯝ ꯊꯛꯏꯅꯣ ꯀꯌꯥꯝ ꯊꯛꯇ꯭ꯔꯤꯅꯣꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ. ꯑꯗꯨꯅ ꯌꯥꯝꯅ ꯁꯣꯐꯀꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯒ꯭ꯂꯥꯁ ꯄꯨꯊꯣꯛꯇꯅ ꯈꯣꯠꯇꯅ, ꯅꯠꯇ꯭ꯔꯥ? ꯗꯛ ꯊꯥꯡꯒꯠꯂꯒ ꯑꯩꯅ ꯑꯗꯨꯝ ꯗꯦꯂꯤꯗ ꯇꯧꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯜꯂꯦ. ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ. ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗꯗꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯄꯥꯟꯇꯥ ꯚꯥꯠꯇꯣ ꯑꯗꯨ ꯆꯥꯔꯛꯀꯦꯕ. ꯆꯥꯛ ꯆꯖꯤꯛꯅ ꯇꯧꯔꯒ ꯇꯤꯡꯉꯒ ꯊꯥꯎ ꯑꯍꯤꯡꯕ ꯍꯩꯖꯤꯜꯂꯒ ꯇꯤꯜꯍꯧꯒ ꯊꯨꯒꯥꯏꯔꯒ ꯇꯧꯔ ꯆꯥꯕꯗꯣ, ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ. ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯀꯦ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ. ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ. ꯀꯨꯏꯔꯦ ꯍꯥꯏꯒꯗꯕ, ꯍꯩꯕꯨ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯕꯥꯏ ꯕꯥꯏ.